ꯃꯩꯇꯩ ꯅꯨꯄꯤꯗꯨ ꯊꯧꯅꯥ ꯂꯩꯕꯤꯅꯤ ꯑꯈꯥꯡ ꯀꯟꯕꯤꯅꯤ ꯑꯗꯨꯅꯕꯨ ꯂꯩꯇꯪꯒꯥꯏ ꯃꯔꯛꯇ ꯁꯥꯠꯄꯤ ꯂꯩꯕꯥꯛ ꯂꯩꯒ ꯆꯥꯡꯗꯝꯅꯔꯤꯕꯅꯤ ꯊꯕꯥ ꯌꯥꯝ ꯏꯪꯅ ꯆꯤꯡꯂꯦꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯐꯠꯇꯕ ꯃꯥꯒꯤꯁꯨ ꯏꯁꯣꯔꯅ ꯗꯟꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯅꯪꯒꯤ ꯑꯋꯥꯕ ꯀꯅꯥꯅ ꯎꯗ꯭ꯔꯕꯁꯨ ꯏꯁꯣꯔ ꯃꯥꯅꯗꯤ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯅꯨꯡꯁꯤꯗꯨ ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯃꯁꯤꯕꯨ ꯀꯧꯋꯦ ꯄꯨꯟꯁꯤ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯇꯥꯏ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯕꯥꯛ ꯂꯩꯅ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯌꯥꯎꯗꯅ ꯃꯗꯣꯝ ꯆꯥꯖꯕꯅꯤ ꯃꯥꯁꯨ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯝꯒꯅꯤ ꯃꯗꯨ ꯃꯌꯥꯝꯗꯣ ꯊꯦꯡꯅꯔꯛꯂꯕ ꯀꯥꯟꯗꯗ ꯈꯪꯂꯛꯀꯅꯤ ꯊꯦꯡꯅꯔꯤꯕ ꯃꯍꯥꯛꯅꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯔꯗ ꯈꯟꯊꯍꯧꯗꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯅꯁꯥꯅ ꯅꯔꯥꯟ ꯁꯤꯖꯕꯗꯤ ꯂꯥꯟꯒꯅꯤ ꯍꯤꯡꯒꯗꯕꯅꯤ ꯃꯈꯣꯏꯒꯤꯗꯃꯛ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯈꯣꯏꯒꯤ ꯈꯜꯂꯒ ꯃꯈꯣꯏꯁꯨ ꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯍꯟꯁꯦ ꯃꯗꯨꯗ ꯃꯥꯡꯖꯤꯜ ꯊꯥꯒꯗꯕꯅꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯅꯪꯕꯨ ꯊꯥꯒꯠꯀꯅꯤ ꯍꯥꯏꯅꯒꯅꯤ ꯁꯣꯟꯅꯒꯅꯤ ꯅꯪꯇꯒꯤ ꯃꯤꯡꯈꯩ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯩꯅ ꯍꯥꯏꯁꯦ ꯅꯨꯡꯁꯤꯅ ꯏꯅꯃ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯑꯩ ꯍꯤꯡꯂꯒꯦ ꯃꯈꯣꯏꯒꯤꯗꯃꯛ ꯑꯩꯒꯨꯝꯕꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯁꯃꯥꯖꯅ ꯏꯟꯊꯣꯛꯄꯤꯔꯕ ꯃꯈꯣꯏꯒꯤꯗꯃꯛ ꯂꯩꯍꯤꯗꯨ ꯆꯦꯟꯁꯤꯜꯂꯛꯑꯒ ꯅꯦꯅꯦ ꯌꯥꯎꯁꯪꯒꯤ ꯑꯕꯦꯔ ꯇꯩꯔꯨꯁꯦ ꯊꯕꯥꯅ ꯃꯆꯥ ꯅꯦꯅꯦꯒ ꯑꯕꯦꯔ ꯇꯩꯔꯨꯔꯣꯀꯣ ꯃꯃꯥ ꯆꯥꯛ ꯊꯣꯡꯂꯝꯃꯒꯦ ꯂꯩꯍꯤꯗꯨ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯃꯔꯣꯟ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯃꯃꯥ ꯑꯩ ꯅꯦꯅꯦꯒ ꯑꯕꯦꯔ ꯇꯩꯔꯨꯒꯦꯕ ꯃꯅꯦꯗ ꯑꯣꯟꯁꯤꯜꯂꯒ ꯑꯌꯥ ꯅꯦꯅꯦ ꯅꯪ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯏꯔꯣ ꯅꯨꯡꯁꯤꯗꯨ ꯅꯣꯛꯂꯒ ꯃꯃꯥꯗ ꯑꯩꯅ ꯑꯕꯦꯔ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯃꯃꯥꯅ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯑꯩ ꯀꯞꯄꯤꯕ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ ꯅꯦꯅꯦ ꯑꯩꯒꯤ ꯂꯩꯌꯦ ꯇꯨ ꯁꯤꯅ ꯑꯗꯨꯝ ꯀꯣꯟꯅꯅꯤꯗ ꯅꯪꯗꯤ ꯀꯅꯥꯅ ꯂꯩꯕꯤꯔꯤꯕ ꯗꯥ ꯇꯣꯝꯊꯤꯟꯅꯅꯦ ꯉꯔꯥꯡ ꯄꯤꯔꯝꯃꯤꯕ ꯉꯁꯤꯗꯌꯣꯅ ꯉꯁꯤꯗꯣ ꯃꯥꯗꯣ ꯃꯣꯏ ꯕꯨꯕꯣꯛꯀꯅꯦ ꯂꯨꯍꯣꯡꯕ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯦꯕ ꯑꯃꯨꯛ ꯍꯔꯥꯎꯅ ꯃꯥꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯀꯕꯣꯛ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯦ ꯑꯗꯨꯁꯨ ꯅꯦꯅꯦ ꯆꯥꯃꯤꯟꯅꯁꯤꯀꯣ ꯆꯥꯃꯤꯟꯅꯁꯤ ꯊꯕꯥꯅ ꯃꯃꯥ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯊꯕꯥꯗꯨ ꯆꯠꯈ꯭ꯔꯦ ꯂꯩꯍꯤꯗꯨ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯦꯅꯦ ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯥ ꯍꯥꯏꯕꯤꯌꯨꯅꯦ ꯂꯩꯍꯤ ꯃꯆꯤꯟ ꯃꯆꯥꯗꯨ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠꯀ ꯈꯨꯝꯂꯒ ꯀꯅꯥꯝꯇ ꯇꯥꯗꯅꯕꯒꯤ ꯃꯑꯣꯡꯗ ꯃꯅꯦꯇꯪ ꯇꯥꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨꯔꯣ ꯗꯥ ꯇꯣꯝꯊꯤꯟꯅꯅꯦ ꯑꯩꯒ ꯃꯥꯒꯁꯦ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯅꯤ ꯍꯥꯏꯕ ꯃꯈꯨꯠꯀꯗꯨ ꯊꯥꯡꯒꯠꯂꯒ ꯇꯝꯃꯤ ꯇꯨ ꯁꯤꯕꯣꯛ ꯆꯥꯎꯔꯒ ꯑꯗꯨꯅꯤꯅꯦ ꯑꯩ ꯂꯨꯍꯣꯡꯒꯦꯀꯣ ꯅꯨꯡꯁꯤꯗꯨ ꯅꯣꯛꯂꯒ ꯂꯨꯍꯣꯡꯒꯗꯕꯅꯦ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯅꯦꯅꯦꯅ ꯁꯣꯏꯗꯅ ꯂꯨꯍꯣꯡꯕꯤꯅꯤ ꯑꯩꯁꯨ ꯄꯨꯂꯤꯁ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯑꯗꯨ ꯍꯌꯦꯡꯋꯥꯏꯅꯦ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯅ ꯐꯨꯔꯛꯑꯀꯥꯟꯗꯅꯦ ꯑꯩꯅ ꯅꯣꯡꯃꯩꯗꯨꯅ ꯀꯥꯞꯇꯣꯏꯕ ꯃꯈꯨꯠꯅꯒ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯑꯣꯡꯗꯒ ꯇꯧꯏ ꯅꯨꯡꯁꯤꯗꯨ ꯀꯞꯂꯒ ꯃꯃꯧꯗ ꯀꯣꯟꯁꯤꯜꯂꯤ ꯂꯩꯍꯤꯗꯨ ꯃꯔꯣꯟ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯍꯥꯏꯖꯔꯛꯏ ꯅꯦꯅꯦ ꯅꯪ ꯀꯞꯄꯤꯔꯣ ꯀꯞꯀꯅꯣ ꯀꯞꯇꯦ ꯅꯦꯅꯦ ꯀꯞꯇꯤꯌꯦ ꯑꯗꯨꯗꯤ ꯑꯕꯦꯔ ꯇꯩꯔꯨꯔꯁꯦ ꯅꯨꯡꯁꯤꯅ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯒ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯑꯕꯦꯔ ꯇꯩꯕ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯍꯜꯂꯛꯑꯗꯨꯅ ꯀꯥꯗ ꯄ꯭ꯔꯛ ꯄ꯭ꯔꯛ ꯆꯪꯈꯤꯒꯦ ꯇꯧꯏ ꯁꯅꯥꯇꯣꯝꯕꯗꯨ ꯋꯥ ꯉꯥꯡꯂꯛꯏ ꯊꯣꯏꯕ ꯉꯁꯤꯗꯤ ꯊꯕꯛ ꯑꯇꯩ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯖꯨꯡꯀꯣꯛꯇꯨ ꯍꯟꯅ ꯌꯦꯡꯂꯛꯇꯕꯤ ꯈꯨꯝꯂꯛꯏ ꯑꯁꯪꯕ ꯄꯥꯎꯈꯨꯝꯗ ꯑꯧ ꯁꯅꯥꯇꯣꯝꯕꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯏꯄꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ
Jungkooktu wadi ngalakti adumuk lepaga lay machi lengda. Sanatongbadu yam tapna hari. Thoiba, nang angang natre, luhong na batawsine, nanggi apamba leradi ipada hairau. Jungkooktu adumak samna kumnai. Adugi wafamdugi oragadi kona khanarase. Hairamlaga mapana wa haiba nangdringida kada changki. Ka yaurabada ningsinglai haukraba thawdok khara. Jungkookna, Thoi, nang lam yam hele. Thoina, Dada, aina kaida lam heliba. Heli dudi, Hindi. Aina keganu haraga nangna kedi keginu. Kedi haba. Lipstick sangdana joy lakani angang yamna khatprabu. Thoidu Jungkookki pambomda ngaraga yam uinena. Matungdadi kejarui. Jungkooktu nokfetawi. Machinda tapna soli. Hokre, loikre, chekre, pumnamak khalaroi. Aduk nungsiba matamda laaroi mu. Nungsidu ngasidi kaithaildagi nganna halai, aduga lahibu thirai. Nungsina, Inama anghangdi. Thabadu kondagi kumtharaklaga nungsigi manakta changlaaga. Leikibane imungda. Imungda onchinduna machabu kaurai. Macha. Lahisu chenturai. Nene agi phanek philerakbra. Nungsidu noklaga. Lere tu yengo pamlabra. Lahidu phanek machadu yenglaga harauna. Wow, Nene sidi yam fajai ai pame. Adu hairamlaga phanektu puraga chenki. Thabana, Hai, kaidano nang datum thindi halam khiroine. Haibaga tadare chenki. Tomthin hoigi yum yaure sor thabet holaga chelai. Mabo. Thoirembadu tholaaga. Aima, lahi nang laira. Datum thilebra. Aima nang datum thindi laitine. Lahidu makoka pairaga. Aya, kawine bubu kaluhumba chatni harambane. Thoirembasu noklaga. Ado nangbu kay haninge. Lahisu phanek machadu ulaga. Tu, aigi phanek macha datum thinda utke tawba. Aima, nangi phanek sidi yam fajai kanana leibiba. Ane ko aikhoi ninena leibiba. Shomdana kamdauri tomthinna. Bubo, se halaseba. Ritana, Mashu haladabani. Moine thabak tawribasingse loiraga haladabani. Tomthindu makhonga thillaga. Dhalle, aidi halani. Talle halase aishini. Hoi, halase. Tomthindu mabuki makuttu buchinglaga. Bubo, lao adudi. Shamchandu changlaaga. Mashu, kaidoragene bubukta ningai tawisiba. Tomthindu mapud onchilaga. Pupu, yum halase. Shamchana, haladabani. Papa ko adudi. Kaiginu Mashu, papa ko duibo. Aiga papa ko yumda hanjakige. Kau haibani pupu. Noidi hansiyade, ai papa ka hanjakini. Upai leite masu sharikan giningaida mapai pungo thoirembadu kaudana puhankre. Gari manungdani. Papa, lei hoidana changkise. Thoirembana. Macha thoi, hayeng chalase, ngasidi thengi. Tomthindu peri. Papa, nang sunabu patte. Thoirembadu machinda soli.
ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯂꯩꯗ ꯐꯖꯅ ꯉꯥꯎꯔꯤꯗꯅ ꯁꯤꯗꯤ ꯇꯣꯝꯊꯤꯟꯁꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯔꯗꯨꯅ ꯀꯩ ꯍꯥꯏꯕ ꯄꯄꯥ ꯂꯩꯍꯤꯗ ꯉꯥꯎꯔꯦ ꯍꯥꯏꯔ ꯌꯥꯔꯦ ꯂꯦꯄꯣ ꯑꯉꯥꯡꯅꯤꯅ ꯑꯣꯟꯊꯣꯛꯅ ꯈꯠꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ ꯑꯩꯒꯤ ꯏꯆꯥꯒ ꯅꯠꯇ꯭ꯔꯖꯥꯠꯂ ꯈꯪꯗꯦ ꯍꯣꯁꯄꯤꯇꯥꯜꯗꯒ ꯑꯣꯟꯅꯔꯖꯥꯠꯂꯣ ꯅꯠꯇꯦ ꯑꯩꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯈꯜꯂꯛꯇꯦ ꯍꯥꯏꯋꯥꯅꯤ ꯇꯣꯝꯊꯤꯟꯗꯨ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯄꯄꯥ ꯈꯥꯝꯃꯣ ꯊꯣꯏꯔꯦꯝꯕꯗꯨ ꯈꯥꯝꯃꯤ ꯇꯣꯝꯊꯤꯟ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯒ ꯄꯄꯥ ꯂꯩꯔꯝꯃꯣ ꯑꯩ ꯂꯩꯍꯤꯗꯅꯦ ꯀꯕꯣꯛꯁꯦ ꯄꯤꯔꯝꯃꯒ ꯑꯗꯨꯒ ꯂꯥꯛꯀꯦ ꯀꯨꯏꯔꯣꯏꯀꯣ ꯄꯄꯥ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈꯤ ꯊꯣꯏꯔꯦꯝꯕꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯔꯒ ꯂꯩꯔꯝꯕ ꯊꯕꯥꯗꯨ ꯇꯣꯝꯊꯤꯟꯅ ꯆꯦꯜꯂꯛꯄꯗꯨꯗ ꯍꯥꯏꯔꯛꯏ ꯍꯩꯃ ꯇꯣꯝꯊꯤꯟ ꯅꯪꯕꯨ ꯍꯜꯂꯛꯑꯕꯣ ꯇꯣꯝꯊꯤꯟꯅ ꯏꯆꯥ ꯂꯩꯍꯤꯗꯤ ꯊꯕꯥꯗꯨ ꯅꯣꯛꯂꯒ ꯇꯤꯚꯤ ꯌꯦꯡꯂꯝꯒꯅꯤꯅꯦ ꯃꯅꯦꯒ ꯅꯪꯅ ꯑꯩꯈꯣꯏ ꯂꯩꯍꯤ ꯅꯤꯡꯕꯁꯤꯗꯤ ꯀꯔꯤꯗ ꯍꯪꯉꯨꯔꯅꯤ ꯇꯣꯝꯊꯤꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯌꯨꯝꯌꯥꯏꯗꯨꯗ ꯃꯅꯦꯒ ꯐꯝꯂꯒ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨ ꯇꯣꯝꯊꯤꯟ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯖꯔꯛꯏ ꯗꯥ ꯇꯣꯝꯊꯤꯟ ꯍꯜꯂꯛꯑꯕꯣ ꯇꯣꯝꯊꯤꯟ ꯆꯪꯂꯛꯑꯒ ꯁꯦ ꯀꯕꯣꯛꯅꯦ ꯅꯪꯒꯤ ꯂꯩꯍꯤꯅ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯃꯨꯛ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯑꯃꯨꯛ ꯃꯉꯥꯎ ꯊꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯊꯦꯡꯂꯕ ꯑꯍꯤꯡꯗꯨꯗ ꯑꯀꯤꯕ ꯈꯪꯗ ꯃꯥꯡꯒꯣꯜꯒꯤ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯐꯝꯃꯤ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯅ ꯍꯜꯂꯛꯈꯣ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯈꯣ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯏꯇꯣꯝꯅ ꯃꯩꯒꯤ ꯀꯣꯝꯁꯤꯗ ꯍꯨꯟꯊꯕꯤꯔꯝꯂꯒ ꯆꯠꯄꯅꯣ ꯌꯥꯝꯕꯨ ꯍꯜꯂꯛꯈꯣ ꯑꯩꯕꯨ ꯌꯦꯡꯂꯛꯈꯨꯑꯣ ꯊꯥꯕꯜ ꯃꯥꯕꯨ ꯌꯦꯡꯖ ꯆꯤꯡꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯤꯖꯤꯗꯨꯅ ꯇꯩꯊꯣꯛꯏ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯗꯥꯏꯅꯦꯜꯅ ꯑꯉꯥꯡ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯈꯨꯀꯣꯏꯅꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯃ ꯌꯥꯎꯔꯤ ꯀꯩ ꯃꯥꯟꯅꯗ꯭ꯔꯒꯦ ꯍꯥꯏꯁꯦ ꯃꯣꯏ ꯑꯇꯩꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯗꯥꯏꯅꯦꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯤ ꯃꯥꯒꯤ ꯑꯉꯥꯡꯕꯨ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤꯔꯒ ꯃꯣꯏꯒꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯥꯟꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯒꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯨ ꯃꯣꯃꯣꯟꯒ ꯅꯣꯛꯆꯔꯛꯏ ꯗꯥꯏꯅꯦꯜꯗꯨ ꯅꯨꯡꯁꯤꯅ ꯀꯧꯖꯔꯛꯏ ꯑꯉꯥꯡ ꯀꯩ ꯍꯥꯏꯒꯦ ꯑꯝꯕꯣ ꯈꯨꯈꯨꯝꯗꯨ ꯐꯥꯎꯗꯤ ꯊꯃꯣꯏꯁꯦ ꯃꯍꯩ ꯆꯦꯜꯂꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯇꯧꯗꯣ ꯎꯠꯂꯛꯀꯅꯨ ꯊꯃꯣꯏꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯍꯥꯏꯋꯥꯅꯤ ꯅꯨꯡꯁꯤꯗꯨ ꯇꯤꯡꯉꯛ ꯌꯦꯡꯉꯤ ꯌꯥꯝꯕꯣ ꯀꯩ ꯍꯥꯏꯅꯣꯗꯨꯕꯣ ꯑꯩꯅ ꯈꯪꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯦ ꯌꯥꯝꯕꯨꯡꯁꯦ ꯀꯩ ꯍꯥꯏꯅꯣꯗꯨꯕꯣ ꯗꯥꯏꯅꯦꯜ ꯅꯣꯛꯑꯒ ꯈꯪꯗ꯭ꯔꯗꯤ ꯌꯥꯔꯦ ꯅꯨꯡꯁꯤꯗꯨ ꯃꯥꯒꯤ ꯌꯥꯝꯕꯨꯡꯗ ꯅꯣꯝꯂꯒ ꯍꯥꯏꯔꯤ ꯑꯝꯇ ꯍꯥꯏꯔꯣꯕ ꯊꯃꯣꯏ ꯃꯍꯤ ꯆꯦꯜꯂꯦ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯕꯨꯔꯣ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣ ꯍꯥꯏꯕ ꯅꯨꯡꯁꯤꯗꯨ ꯍꯔꯥꯎꯅ ꯑꯁꯦꯡꯕꯒꯤꯔꯣ ꯌꯥꯝꯕꯣ ꯅꯨꯡꯁꯤꯗꯨ ꯃꯣꯃꯣ ꯅꯣꯛꯂꯛꯏ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯃꯥꯡꯈ꯭ꯔꯦ ꯃꯤꯅꯣꯛ ꯄꯨꯝꯕ ꯃꯇꯝꯗꯨꯗ ꯆꯠꯈ꯭ꯔꯦ ꯅꯪꯁꯨ ꯏꯐꯝꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏ ꯊꯕꯥꯗꯨ ꯆꯪꯂꯛꯑꯒ ꯐꯝꯂꯛꯏ ꯕꯦꯝ ꯅꯨꯡꯁꯤꯗꯨ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯂꯩꯊꯣꯔꯛꯏ ꯊꯕꯥꯅ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯅꯤꯡꯁꯤꯡꯂꯒ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯒꯤ ꯈꯟꯗꯕꯗꯤ ꯂꯥꯟꯒꯅꯤ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯁꯤ ꯇꯝꯗ꯭ꯔꯒꯗꯤ ꯀꯔꯝꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯄꯨꯝꯅꯃꯛ ꯑꯀꯥꯎꯕꯒꯤ ꯂꯩꯔꯣꯅꯨꯡꯗ ꯆꯜꯍꯟꯈ꯭ꯔꯣ ꯅꯝꯁꯤꯟꯈ꯭ꯔꯣ ꯅꯨꯡꯁꯤꯗꯨ ꯃꯄꯤꯗꯨ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯂꯛꯅ ꯐꯅꯕ ꯌꯥꯗꯕꯅꯤ ꯂꯝꯍꯦꯟꯕ ꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤꯗꯨ ꯍꯥꯏꯁꯤꯔꯥ ꯅꯣꯡꯃꯇꯁꯨ ꯇꯥꯍꯜꯂꯛꯀꯅꯨ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯗꯨ ꯍꯥꯏꯔꯨꯔꯕꯁꯨ ꯌꯥꯔꯛꯂꯣꯏ ꯂꯝꯍꯦꯜꯂꯕꯤ ꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤꯗꯨ ꯊꯕꯥ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯡꯅꯒꯗꯕꯅꯤ ꯄꯨꯟꯁꯤꯅ ꯄꯨꯟꯁꯤꯗ ꯃꯥꯏꯊꯤꯍꯟꯒꯗꯕꯅꯤ
ꯄꯨꯟꯁꯤꯕꯨ ꯑꯩꯈꯣꯏꯅ ꯉꯝꯒꯗꯕꯅꯤ ꯄꯨꯟꯁꯤꯗꯒꯤ ꯀꯔꯤꯒꯤ ꯄꯥꯡꯗꯕ ꯑꯣꯏꯕꯅꯣ? ꯅꯨꯡꯁꯤꯗꯨ ꯀꯞꯂꯒ ꯏꯅꯝꯃ ꯑꯩ ꯀꯥꯎꯔꯒꯦ ꯈꯜꯂꯤ ꯑꯗꯨ ꯉꯝꯗꯤꯌꯦ ꯑꯩ ꯃꯤꯅꯣꯛ ꯆꯥꯎꯕ ꯇꯥꯏꯕꯪꯁꯤꯗ ꯍꯤꯡꯕ ꯀꯤꯖꯩꯌꯦ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯩꯕꯨ ꯎꯕꯗ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯩ ꯊꯥꯕ ꯉꯝꯗꯤꯌꯦ ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯕꯨ ꯈꯨꯝꯖꯤꯜꯂꯒ ꯀꯞꯆꯩ ꯊꯤꯡꯗꯦ ꯊꯤꯡꯂꯨꯗ꯭ꯔꯦ ꯀꯞꯆꯔꯁꯅꯨ ꯈꯜꯂꯤ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯃꯥꯁꯨ ꯑꯗꯨꯕꯨ ꯊꯃꯣꯏ ꯀꯟꯕ ꯃꯇꯧ ꯎꯠꯄꯅꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯑꯁꯨꯝꯅ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯀꯞꯆꯕꯅꯤ ꯀꯞꯂꯤ ꯉꯁꯤꯁꯨ ꯀꯪꯗꯦ ꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤ ꯅꯤꯡꯁꯤꯡꯂꯛꯏ ꯊꯕꯥꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯀꯞꯄꯗꯤ ꯇꯣꯛꯂꯒ ꯏꯅꯝꯃ ꯊꯕꯥꯁꯨ ꯋꯥ ꯉꯥꯡꯂꯛꯏ ꯀꯞꯀꯅꯨ ꯁꯣꯝꯗꯅ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯃꯥꯏꯕꯨꯡꯉꯣ ꯀꯔꯤ ꯁꯅꯥꯇꯣꯝꯕꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯄꯥ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯃꯄꯥ ꯑꯩꯒꯤ ꯋꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ ꯅꯪꯁꯨ ꯈꯜꯂꯨ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤ ꯀꯔꯤꯅꯣ ꯅꯪꯁꯨ ꯏꯃꯨꯡꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯂꯦ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯁꯝꯖꯤꯟꯅꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯛꯑꯣ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯃꯥꯏꯕꯨꯡꯉꯣ ꯑꯩ ꯊꯣꯏꯕꯗ ꯑꯃꯨꯛꯇ ꯍꯪꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯕꯨ ꯈꯪꯗꯣꯛꯈꯤꯒꯦ ꯃꯥꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯈꯟꯖꯤꯟꯕꯤꯒꯅꯨ ꯃꯥꯁꯨ ꯃꯥꯒꯤ ꯄꯦꯟꯕꯗꯨꯅ ꯁꯨꯝ ꯇꯧꯖꯔꯤꯅꯤ ꯈꯔ ꯂꯩꯔꯒ ꯁꯨꯝ ꯐꯖꯔꯛꯀꯅꯤꯗ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯊꯣꯏꯕꯗ ꯍꯪꯗꯣꯛꯅꯕ ꯇꯧꯔꯣ ꯐꯒꯅꯤ ꯃꯥꯏꯕꯨꯡꯉꯣ ꯐꯔꯦ ꯄꯨꯡꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯖꯧꯔꯣ ꯅꯨꯄꯤꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯁꯨ ꯄꯣꯊꯥꯈ꯭ꯔꯦ ꯔꯤꯆꯥꯔꯗꯅ ꯕꯦꯝ ꯅꯪ ꯀꯩꯊꯦꯜ ꯊꯣꯛꯄꯗꯣ ꯇꯣꯛꯑꯣ ꯑꯩ ꯅꯪꯒꯤ ꯀꯣꯟ ꯑꯃ ꯂꯩꯔꯒꯦ ꯑꯗꯨꯒ ꯅꯅꯝꯃꯒ ꯄꯨꯟꯅ ꯐꯤ ꯁꯥꯃꯤꯟꯅꯔꯣ ꯅꯨꯡꯁꯤꯅ ꯍꯣꯏ ꯇꯥꯆꯧ ꯊꯕꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯈꯔ ꯋꯥꯈꯜꯁꯦ ꯌꯥꯡꯉꯤ ꯅꯪꯅ ꯀꯩꯊꯦꯜꯗ ꯊꯣꯛꯏꯅꯦꯅ ꯆꯠꯈꯤꯅꯤ ꯑꯩꯅ ꯂꯩꯐꯝ ꯈꯪꯗꯦ ꯀꯔꯤ ꯊꯣꯛꯂꯝꯒꯗꯒꯦ ꯈꯟꯕꯗ ꯍꯣꯏ ꯏꯅꯝꯃ ꯅꯪꯅ ꯀꯩꯊꯦꯜꯗ ꯊꯣꯛꯄꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯀꯣꯟ ꯑꯃ ꯂꯩꯔꯗꯤ ꯃꯄꯥꯟ ꯊꯣꯛꯇꯕꯤꯗ ꯂꯩꯌꯦꯗꯅ ꯂꯩꯍꯤꯅ ꯑꯁ ꯆꯥꯛ ꯆꯥꯕꯁꯦ ꯇꯨꯃꯤꯟꯅ ꯆꯥꯁꯤꯕ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯦ ꯆꯥꯕꯒ ꯌꯥꯗ꯭ꯔꯦ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ ꯅꯨꯡꯁꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯪꯕꯨ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯕ꯭ꯔꯥꯅꯦ ꯊꯕꯥꯁꯨ ꯅꯣꯛꯂꯒ ꯄꯨꯈꯝꯗꯤ ꯄꯥꯏꯗꯣꯔꯦ ꯆꯥꯛꯇꯤ ꯆꯥꯖꯔꯝꯈꯤꯔꯣꯏ ꯔꯤꯆꯥꯔꯗꯅ ꯑꯃꯨꯛ ꯑꯩꯒꯨꯝꯗꯅ ꯄꯨꯈꯝ ꯄꯥꯏꯈꯤꯗꯅ ꯑꯃꯨꯛ ꯐꯥꯅꯅꯤꯀꯣ ꯂꯩꯍꯤ ꯁꯥꯎꯅ ꯕꯕꯥ ꯄꯨꯈꯝ ꯄꯥꯏꯁꯨ ꯄꯥꯏꯗꯅ ꯅꯆꯤꯟ ꯊꯤꯕ ꯅꯨꯡꯁꯤꯅ ꯍꯣꯏꯅꯦ ꯄꯥꯏꯁꯨ ꯄꯥꯏꯗꯅ ꯕꯕꯥꯁꯦ ꯃꯆꯤꯟ ꯊꯤꯀꯣ ꯁꯦ ꯅꯤꯅꯦ ꯆꯥ ꯍꯥꯞꯄꯛꯀꯦ ꯏꯆꯥꯒꯤ ꯂꯩꯍꯤꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯍꯥꯞꯄꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯖꯨꯡꯀꯣꯛꯀꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯈꯨꯠꯇ ꯀꯣꯐꯤ ꯄꯥꯏꯔꯒ ꯊꯣꯏꯕ ꯁꯦ ꯀꯣꯐꯤꯅꯤ ꯊꯛꯑꯣ ꯖꯨꯡꯀꯣꯛꯇꯨ ꯀꯣꯐꯤꯗꯨ ꯂꯧꯏ ꯑꯗꯨꯒ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯈꯤ ꯅꯦꯅꯦ ꯀꯩꯅꯣꯝ ꯍꯥꯏꯒꯦꯗꯅ ꯖꯨꯡꯀꯣꯛꯅ ꯍꯥꯏꯌꯨ ꯅꯤꯅꯦ ꯍꯧꯈꯤꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯀꯥꯎꯊꯣꯛꯎ ꯂꯥꯛꯀꯗꯕꯒꯤ ꯈꯜꯂꯒ ꯊꯣꯏꯕ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯁꯦ ꯅꯪ ꯕꯕꯥꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯃꯃꯧꯅ ꯁꯦꯕꯥ ꯇꯧꯕꯗꯣ ꯅꯪ ꯕꯕꯥ ꯁꯣꯏꯗꯅ ꯄꯥꯝꯂꯝꯒꯅꯤ ꯖꯨꯡꯀꯣꯛꯇꯨ ꯁꯛꯐꯝ ꯍꯣꯡꯗꯦ ꯅꯦꯅꯦ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯑꯣꯏꯔꯕꯗꯤ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯋꯥꯈꯜ ꯂꯩꯖꯗ꯭ꯔꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝꯗ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯕꯕꯥꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯍꯣꯏ ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯏ ꯑꯗꯨꯕꯨ
ꯋꯥꯗꯨ ꯃꯈꯥ ꯇꯥꯍꯟꯗ ꯖꯨꯡꯀꯣꯛꯅ ꯊꯠꯈ꯭ꯔꯦ꯫ ꯅꯦꯅꯦ ꯑꯗꯨꯒꯤ ꯅꯠꯆꯗꯦꯗ꯫ ꯋꯥꯔꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯨꯍꯣꯡꯗꯨꯅ ꯃꯤꯒꯤ ꯃꯔꯥ ꯂꯩꯇ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯗꯤ ꯑꯩ ꯑꯣꯏꯅ ꯁꯨꯝ ꯂꯩꯖꯔꯁꯅꯨ, ꯕꯕꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯨ꯫ ꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯋꯥ ꯉꯥꯡꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯅꯦꯅꯦ ꯑꯩ ꯉꯁꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ, ꯆꯥꯛ ꯈꯔ ꯉꯟꯅ ꯊꯣꯡꯕꯤꯌꯨ꯫ ꯍꯣꯏ ꯍꯣꯏ ꯅꯦꯅꯦ ꯆꯥꯛ ꯂꯣꯏꯕꯤꯔꯛꯑꯒꯦ꯫ ꯅꯨꯄꯤ ꯑꯍꯜꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯖꯨꯡꯀꯣꯛꯇꯨ ꯍꯧꯖꯤꯛꯇꯗ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯡꯀꯛꯁꯤꯗ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯂꯨꯗ ꯂꯨꯁꯤꯜꯂꯛꯑꯗꯤ ꯅꯣꯛꯐꯦꯠ ꯇꯧꯕꯁꯤ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ꯫ ꯉꯁꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯋꯥꯗ ꯋꯥꯁꯤꯜꯂꯛꯑꯗꯤ ꯃꯥꯒꯤ ꯊꯧꯁꯥꯗꯕ ꯃꯇꯧ ꯑꯃ ꯂꯩ꯫ ꯃꯗꯨꯃꯛꯅ ꯊꯧꯁꯥꯗꯕ ꯅꯠꯇꯦ, ꯄꯣꯠꯂꯨꯝꯁꯤꯡ ꯑꯗꯨ ꯂꯨꯝꯃꯟꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯄꯅꯤ꯫ ꯍꯦꯟꯃꯜꯂꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯆꯥꯌꯦꯡꯁꯨ꯫ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯤ ꯅꯣꯡꯃꯇ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯅꯠꯇꯦ꯫ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯕꯁꯨ ꯊꯃꯣꯏꯗꯗꯤ ꯃꯩꯒꯤ ꯆꯤꯡ ꯐꯨꯝꯂꯤꯕꯅꯤ꯫ ꯃꯄꯥꯟ ꯊꯣꯡꯗ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕ, ꯃꯤꯌꯥꯝꯅꯗꯤ ꯈꯪꯗꯦ ꯃꯥꯅ ꯀꯞꯈꯤꯕ ꯋꯥꯈꯤꯕꯗꯨ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯁꯨ ꯃꯅꯝꯃꯒ ꯄꯨꯟꯅ ꯐꯤ ꯁꯥꯕ ꯍꯧꯔꯦ꯫ ꯊꯕꯥꯅ, ꯅꯪꯒꯤꯗꯣ ꯃꯔꯥꯛ ꯑꯃ ꯐꯪꯉꯕꯣ? ꯅꯨꯡꯁꯤꯅ, ꯑꯥꯎ ꯐꯪꯉꯦ ꯏꯅꯝꯃ꯫ ꯑꯣ ꯏꯅꯝꯃ, ꯂꯩꯍꯤꯒꯤ ꯚꯥꯟ ꯚꯔꯥꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯇꯥꯔꯦ? ꯅꯣꯏ ꯇꯥꯆꯧꯒꯤ ꯐꯪꯒꯗꯕ ꯂꯩ, ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯐꯪꯒꯗꯕ, ꯑꯗꯨꯅ ꯇꯧꯔꯁꯦ ꯍꯥꯏꯕꯅꯦ꯫ ꯏꯅꯝꯃ ꯑꯩꯒꯤꯁꯨ ꯈꯔ ꯂꯩꯌꯦ, ꯑꯗꯨꯁꯨ ꯄꯥꯏꯕꯤꯔꯣ꯫ ꯍꯥꯏꯔꯒ ꯍꯧꯒꯠꯂꯒ ꯄꯩꯁꯥꯗꯨ ꯄꯤ꯫ ꯏꯅꯝꯃ ꯁꯤꯅ ꯃꯇꯦꯡ ꯈꯔ ꯑꯣꯏꯔꯁꯨ ꯑꯣꯏꯅꯕ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯍꯤꯒ ꯇꯣꯝꯊꯤꯟꯒꯗꯨ ꯆꯪꯂꯛꯑꯝꯃꯤ꯫ ꯊꯕꯥꯅ, ꯍꯩ ꯀꯩꯗꯧꯅꯔꯦ ꯑꯃꯨꯛ ꯀꯞꯄꯒ ꯆꯪꯂꯛꯏꯁꯤꯅ? ꯇꯣꯝꯊꯤꯟꯅ, ꯏꯆꯥ ꯃꯣꯏ ꯑꯃꯨꯔꯦꯡꯅꯅꯦ ꯂꯩꯍꯤꯗ ꯐꯨꯔꯤꯕ, ꯑꯗꯨꯒꯤ ꯀꯞꯄꯤꯅꯤ ꯃꯥꯁꯦ꯫ ꯑꯗꯨꯒ ꯑꯩꯅ ꯃꯣꯏ ꯑꯃꯨꯛ ꯐꯨꯔꯝꯃꯤ, ꯃꯣꯏꯗꯣ ꯀꯞꯍꯧꯔꯕꯅꯦ꯫ ꯅꯨꯡꯁꯤꯗꯨ ꯄꯥꯈꯠꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯂꯩꯍꯤꯕꯨ ꯁꯣꯛꯄ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯤ꯫ ꯀꯩꯒꯤ ꯐꯨꯔꯛꯏꯅꯣ? ꯅꯪꯅ ꯀꯩ ꯍꯥꯏꯔꯨꯔꯒꯦ? ꯑꯩꯅꯅꯦ ꯒꯣꯂꯥꯏꯗꯤ ꯁꯥꯟꯅꯕꯗꯣ ꯑꯗ ꯗꯥ ꯇꯣꯝꯊꯤꯟꯗꯣ ꯌꯥꯎꯍꯟꯁꯦ ꯍꯥꯏꯕ, ꯑꯗꯨꯒ ꯑꯃꯨꯔꯦꯡꯅꯅꯦ ꯌꯥꯗ꯭ꯔꯤꯕ, ꯃꯥꯗꯤ ꯅꯨꯄꯥꯅꯤ ꯌꯥꯎꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕ꯫ ꯑꯗꯨꯒꯤ ꯑꯩꯅ ꯑꯃꯨꯔꯦꯡꯗꯣ ꯃꯁꯝꯗꯣ ꯐꯣꯏꯗꯠꯄ, ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯐꯨꯔꯛꯏꯕ꯫ ꯊꯕꯥꯗꯨ ꯅꯣꯛꯂꯒ, ꯑꯗꯨꯗꯤ ꯑꯃꯨꯔꯦꯡꯅꯤ ꯍꯥꯏꯗꯣ ꯆꯨꯝꯗ꯭ꯔꯣ? ꯃꯥꯗꯤ ꯅꯨꯄꯥꯅꯤ ꯀꯩꯅꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯣꯏꯅ ꯗꯥ ꯇꯣꯝꯊꯤꯟꯒ ꯁꯥꯟꯅꯅꯤꯡꯗꯦ ꯍꯥꯏꯕꯅꯦ, ꯑꯩꯅ ꯑꯗꯨꯝ ꯌꯥꯎꯍꯟꯁꯦ ꯍꯥꯏꯕ, ꯃꯣꯏꯅ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦ꯫ ꯅꯨꯡꯁꯤꯅ, ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯆꯔꯥ ꯋꯥꯜꯂꯨ ꯂꯥꯛꯑꯣ ꯗꯥ ꯇꯣꯝꯊꯤꯟꯒ꯫ ꯍꯣꯏ ꯗꯥ ꯇꯣꯝꯊꯤꯟ ꯂꯥꯛꯑꯣ꯫ ꯇꯣꯝꯊꯤꯟꯅ, ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯕꯗꯨ ꯅꯨꯡꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ꯫